ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯄꯣꯂꯤꯇꯤꯀꯦꯜꯗ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯑꯣꯏꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯒꯅꯤ ꯍꯥꯏꯔꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯈꯛꯇꯅ ꯚꯥꯔꯠꯇ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯇꯃꯦꯡꯂꯣꯡ ꯃꯜꯇꯤꯄꯔꯄꯣꯖ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯔꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯟꯅꯕ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯃꯤꯌꯥꯝꯅ ꯉꯁꯤꯃꯛ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ AICCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖꯀꯤ ꯊꯧꯁꯨ ꯄꯨꯔꯤꯕ ꯈ꯭ꯔꯤꯁꯇꯣꯐꯔ ꯇꯤꯂꯛ ꯑꯃꯁꯨꯡ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯊꯨꯡꯈꯤꯕꯅꯤ꯫ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤꯅ ꯇꯃꯦꯡꯂꯣꯡꯗ ꯍꯦꯛ ꯊꯨꯡꯈꯤꯕꯒ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯥꯏ ꯐꯥꯎꯃꯩ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ AICCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯇꯃꯦꯡꯂꯣꯡꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯅꯕ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯁꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯛꯄꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯗꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯝ ꯊꯦꯡꯅ ꯋꯥꯍꯜꯂꯦ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯊꯤꯀꯥꯒꯤ ꯁꯦꯟꯗꯥꯟꯐꯝ ꯑꯣꯟꯊꯣꯛꯂꯦ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯐꯦꯜ ꯑꯣꯏꯔꯦ꯫ ꯂꯝꯕꯤ ꯊꯣꯡ ꯈꯨꯗꯤꯡꯃꯛ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯉꯥꯛ ꯑꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯣꯐꯔ ꯇꯤꯂꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯁꯦꯟꯇꯔꯗ ꯁꯥꯁꯟ ꯄꯥꯏꯔꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯣꯏꯕꯗꯒꯤꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯂꯕꯗꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯋꯥꯔꯝꯂꯣꯏ ꯍꯥꯏꯈꯤ꯫ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔ ꯑꯃꯗꯤ AICCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈ꯭ꯔꯤꯁꯇꯣꯐꯔ ꯇꯤꯂꯛꯀꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ L ꯔꯥꯙꯥꯀꯤꯁꯣꯔ, M ꯍꯦꯃꯟꯇ, ex-MLA Y ꯁꯨꯔꯆꯟꯗ꯭ꯔ, MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯁꯟ ꯁꯣꯏꯕꯝ ꯖꯤꯇꯦꯟ, MPYCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯥꯅꯟꯗ ꯋꯥꯍꯦꯡꯕꯝ, MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯋꯥꯍꯤꯗꯨꯔ ꯔꯍꯃꯥꯟ, NSUI ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯤꯡꯄꯨꯂꯨꯡ PR, MPCCꯒꯤ ST ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯌꯔꯃꯦꯟ ꯋꯨꯡꯄꯥꯝ ꯔꯥꯏꯈꯥꯝ, NDCC ꯇꯃꯦꯡꯂꯣꯡꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ PH ꯄꯨꯡꯒꯥꯟ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯏꯍꯤꯌꯥꯝ ꯀꯥꯃꯩꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ, ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ, ꯊꯃꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯃꯌꯥꯝꯁꯤꯡꯕꯨ ꯃꯥꯡꯈꯤꯗꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔꯁꯦ ꯁꯦꯝꯒꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯪꯍꯧꯗꯅ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ, ꯊꯕꯛ ꯇꯧꯃꯤꯟꯅꯕ, ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯔꯛꯄ ꯇꯉꯥꯏꯐꯗꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯉꯁꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯀꯦꯟꯗ꯭ꯔ ꯑꯍꯨꯝꯁꯤ ꯑꯩꯈꯣই ꯃꯌꯥꯝ ꯎꯅꯖꯕ ꯂꯥꯛꯆꯕꯅꯤ꯫ To understand what is happening over here. After coming here